नापपति थौबाल पुलिस के अपुन टीम में लिलोंग दाम मनाक ड्रग सुंफम थुगाइदुना मियोय अहुमदगे मालेम कैथेल लुपा कोटी चामरो की ओइगरबा हेरोइन ब्राउन सुगर फगत ngamkhre Lengak pairiba BJP ke luching basing mereka phammun na bokot na ringaida laiba ka sino ku panda ku pangka koi rehana MPC ke president gaika ngamna fongorokli Kabui furpu inpu yamadi rongmai na mahut sin krehana Zaliarong Union ni president na fongdok ki wapam Manipur Kabui Union na akan mabawongda yani daw fongorokli Namasung pigli binupi masamu binupi wedi ki kai khunaba mangan puno na bako na bada maral lai re haina kurai angom le kai dige saram chinglen bu court na chai taragi phadok pi kre Ma'am kurum jari adom nyambri bizam pack news ne hauze pungza se pabu gi marui ba pau sing miyam de pi jari Narcotics Affairs and Border Nafam de Thawal Police ke apun team member nga se yuk akak naba pau phang badagi Thawal district ke lilong dam manak leba drug sungpam thugai du mioi ahum dagi malem gi kaithel da lupa billion namarom gi oiga da heroin brown sugar phagat pangam khrei farb mioi sing adu de lilong kela khong dagi Mohammad Sirajuddin chahi kunmapan apokwa Mohammad ibungo amade lilong dam dagi Mohammad Matalib chahi nipu apokwa Mohammad amu amasung Mohammad Matalib ki loina bi samim pusam chahi kuntra mangani hiram asigi matang dang asi nap ki office ta pangthok ki ba pawmi singa unaba ba nap ki SPW basu na hai akak na ba paw ma phang ba gi nga sayu pung marirom tarak pada nap ki additional ASPTS Brinda OC B Rishikesh Sharma madi Thawal Police ki additional ASPS Sasidan andagi apun ba team mana Lilong dam da leiba Mohammad Matalib ki yum da thibu hum ki thabak sa thab da brown sugar ki factory ase thengnar ki bane loina na mafam du leram heroin brown sugar kilogram Samatara mathoi 10.8 ama manga amade drug sungba da season aba polam kya su fagat pangam khibni haba ufam thamlaki nakalamoramda ngarang nungthil pung 3 minute kuntra manga rom tarak pada Sugno police station konba Hong Kong veng dagi nap ki team ama atopa mioi ahum amasu opium kilogram manga 10 mari taruk ahum ga kona na fare hari farb mioi adude Sandel district ki galngai village tagi Pausen lal Tungdim say kuntrani to amasung mangnu tungdim say yangkai manga amade DC lamkai dagi aron nga say kuntra taret nei farba mioi singa sigi matakta na police station tongan kia sing lokotuna makhata na thiga haure han su nap ki SPS na makhata na thamlaki combined teams in a long dam area dagi akoi Manipur ki history ahan boin ham successfully akoi na illegal clandestine brown sugar lab ama akoi na thugai riba jaga sina Muhammad Matlib ki yum dani siga mari leina na akoi na Matlib amasung magi nupi Samim amasung Sirajuddin naina moi hum akoi na fare akoi na several equipments tools akoi iron plate na chingba sunu pi ade hand gloves gas cylinder simi am akoi recover tawre sigi matang da akoi na case ama inhibitor recover tawre fariba brown sugar sina 111 ga 900 grams ungni chorakpa akoi na recover Angarang nung doy mo koi pung mga mari makai mga mung tabre ne bigi tim amna mo Sandel lom site Sugno gi Hong Kong village tagi mi hum kani kilo mga ga gram samri mugi sang da phai adu si matang na ju case mo koi ne bidari cover tore ani maki investigation away athu matam da hokjaragani Kadana nisa ki mayok ta sangsilak pa khongjang gi manung chananga sidongan tokan mafam ahum dagi yamlab using fagal matung haidok tu na manghan khrei fagal using adu new chapon dagi sinam sana jaw chi yangkai taruk singjamai chinga mathak tagi ningthauzam hari sai nifu taruk amade nahabam bamol lekai dagi guru aribam zayadep tagi ni hari fagalaba using adu konung mamangi VDF outpost mamang haidok tu na manghan ki thaudok adu da saruk ya kibi kadagi women's affairs secretary Purnima na hai levaga sida nisana mioi masing khangda manghale kadana sangsil be khongjang asi hanma laitana makhata na sangsin kigani haibo wafam thamlaki Sarkar na yu thingbi sibo baram makhang yu puthing no apoi khangjadre loina mangna norabani na apoi di ji koi nupi oi bisingje koi phangset laktana isa sine thingdi isa sine kalokda ba yade haidana koi di khuttamai kai no prize na koi chongthorabani aduna yam thuna government na tawbidrabani na koi di mafang khudi mangta si tawri smaina stege na mawong da koi tawraki
BJP da luching balanga kasi makoi masel gi marak ta phamun bhodari da laiba kasi mapu panda pangkak oire hana MPCC gi president gaikhang amna phongdorakli wafam masinga si MPCC na sinduna congress ba na pangthoki ba paumi singa unaba mada phongdorakhi banei gaikhang amna makata na hai lamdam sida lengak pairib singna makoi masel gi marakta luching ba sinba gi irang asi no monom gi mathi phonglaktuna hojik delhi da loin laikhib da gi status da thokli ba tongan tongan ba wathok singda waroisin purak pa ngamdre maramasina lamdam asi gi miam kham theng awab mayok na ba haunarakle loinana thokli wirang asida congress na yauksin ga da natte adumapu lengak londa soirak panan tumina leiba yadaba da gi tangai fadana wafam khara thambani phongdoraki Makatana Paumisan Hango Hangi Paukuma period on a Magna High Guy Housing Lady Ba Congress ki MLA Singing Marakta BJP da Yauga the Bamata Late Lonana election ki model code of conduct lady and Manung the Lana withdraw Tokiba Yamla sales sing Adugi Maram the Tijan of a same Kiba committee edo Icham Samba officer of a chairman Oibi Mahuta High Court ki retired Justice Amana Chairman Ohendun Asing Bakang Naba Tidokman Chumgani Amram the committee same the Tizin Mahokraba inquiry Edugi report Miamda white paper when Tambi Waiba Wafam Tamlaki. High level of inquiry committee or commission from the High Court retired judgment Mapo or the Kana. To now the same say, once for all, the question I think time, but the binding to me, Loyana, she was I am providing I can be coming, I think that the country, Missy, she was Jauh sekian menit, negara dia ni mereka inquiry tu dia apa ni? Tapi inquiry kami constitute tu ni. Tapi cini High Court ni ada just tu ni. Helakan itu mana sih untuk saya. Story ani kunjaga. Kavui Furupu in Puyamadi Rongmay na Mahut Sinkrahena, Zaliarong Union President Amukamay na Fondo Kiba Wafambo, Manipur Kavui Union akan memong the Yaning the Fondo Kraba Matung, Amukamay na Amukana Kavui Furupu Lan Ubayaba, Wafam Pause the Fondo Manipur Kavui Union akan memong the Yaning the Fondo Kray, Learn Zaliarong Union President Amukamaybo, Manipur Gepuwari, Kang Daba, Matik Sada Luching Bani Hanasu, Manipur Kavui Union na Maral Sikray. Ngasi Manipur Press Club ta paumi singa unabam the Manipur Kabui Union ke President Dr. Hira Malangmai Kabui na Fongdor kibada cable TV channel amada Jaliarong Union ke President Amu Kamaina Kabui Furupu inpu yamadi rongmai na sin krehna Fongdo kibo wapa mado Manipur Kabui Union yaning da Fongdo kibaga loinana madu gi makha tarak pada haukiba jun kunma thoi amadi kunit hoida Manipur da pongu pausi sing da Kabui Furupu lan uba yaba wafam sing hablak kibani hari 3380 loan pauna dringaita kabui lerakhrabani himinarakpa isinau oina lerakpa kabui mete kaina bayade manipur history kai bayade general union president magi mapa mapugi magi lamdam masigi wari khangdaduna pangsa sabak masi ekoi condemn tawi ekoi ge achetwa wakhandi ekoi ge identity kabui loan mangma yaroi kabui gi isai jagoi kumai pije lanjat isor khurumbagi thodang mayam kai yaroi aduna kabui di kabui oina laigadi akoi metei chinauga isona lechembade yauraba kabui ni history amuka pasi Bigli binupi masa amabu nupi oibi ki kai khumnaba mangan mad maral leire hana court na lauthokraba khurai angom lekai de saram chinglen sahi kunmapan special judge pokso infal iski judge maibam Manoj Kumar ki mamang puthokuna sentence hearing satharaduna sahi tara fadok pi kibagaluna lupa lising tara fine on thiner naba court na khangan krei Lorena court na thaudoku the victim oyauraba nupi masa aduda lenga ki mari lenaba department gi lupa lakh panga piner napsu khangan ki hari panba yabade hariba thaudoka si kumja lising ani taratru ki march tara mathoida sawumbung da leiba restaurant amada thoki bani
Dulalend the labor creative school gi boarding the labor Mahiroyama Masada Chai from Naina Madi Tamtina Sokuna like another Fauba school na Miyeng Sanglak Tabagi Mayokta Wakat me from Chatakre Taudogasi Matang the ZAC same cray July and Fawik Banung the school gi authority na Miyeng Sanglak Trabade Tung the Lakpa of a Pataki Dite school na Puga the Banihana ZAC gi Makai di Tamlakli Panbayai Hoki May Ahumda school the class 7 Tamliba Mahiroi Mohammed Taz with Ansar school boarding gi stair gi tab ni haiduna Siza hospital gi ICU da laikat na duna laki bani Lilong Arabti da sathaki bawakat mi famadu sarugya ki ba Ansar gi apokpa Muhammad Taz Ahmad na masan pas sok le haiduna hospital da satuna yenglo da unconscious oiduna ledam ki stair gi tarak po orga asukthi na masada sok gi dakham sing ledam libano haina school authority da hangbada Mama nabaga khana chainaba thokpadagi tawbane hana paukhum pirakhi thaudoga sigi achumba langla langjin amade khana chainaba thokhiba mahiro sing puthor naba hairubada angang asigi layeng bada changba senfam sing school na puthok lagani hairam laga ngasi phoba karigum mateng amata pidana lakli hana pienda fongdoraki ma namakha taraduna masanupa ngasi Wakal Tadan Lady Basiki Achum Langla Langjin Putokpada, Lamdamas the Lady Mahiro Loop Sing of the Civil Society Organization Singna, Mating Pangbu, Pongdoroki, Nakalam Romda, Zulai and Infobik Madung the School Authority, Lakuna Taudogasi Marik Chumba from Tamla Drabade, Akan Mukonjang Sankshilagan Hana, Taudogasi Matanga, same Kiba Asian Fongdorokli, Karigumba, Angangasina Fatanunda Tokiba Made, Asian the Civil Society Organization Sing the Changshil of Kongjang Singda, Afapatagi Daita, Creative School Napuga the Banihana, ZACSK. Convener Davu Permanent and Fondoraki. Hariba Matik Chadwa School Salaiba Hitriba, Alumba, Mio Singado Paraga than the Pin and a Bohon of Matamda. I gang the toy but Todokas and Niruk Suba Mama Pamada. I want the Tariba was a Tadanaba. Honabamatam de school as in Mutatkina Honaba, Amadi Maral Lady School Authority, Pundamak Paraga than the Pin and a Bohon of Matamda, Lamdam Jida Ladiva. Mahiro sing munung sibiba student organization of the civil organization pumda mateng pang biu July ki tang ani phawi manung da karingba lairiba school authority na JC ki yana be khungjang laktragadi makha ta be any tarab khudi makta JC ki authority na traga akhogi Manipur da lairiba chumba pamba civil society amadi akhogi angam level da school ji muthat kani amadi karingba masida karingba yana borokta taragadi akhogi site gi ngasi achum pamba sing mafam da karing pau piraga media amadi akoi print site gi akoi jesi site gi akoi apin tawjari Impact TV ki management ki maikai gi khangan jaba ma Impact TV ki MCVS HD set top box ki software update tobu ki thabak hauji kana chatha jari maramasina update tawringai maragasira adom gi set top box sing amade television set sing mutat pidana naba Impact TV ki management ki maikai gi khangan jari Amadi Hariba Kudong Chadaba Sing Asigidamaktasu Ngakpina Naba Tamlakli. Vosem Naloba SSLC examination 2019 the first division the Lakwa Mahiro Yama recheck Taurubada 22nd Suba position da Yauram Lehana media da Yarokiba Wafamasi Manipur Lengang Atubada Miyeng Sangbiduna Bosem Matakta Thigat Kadabani Hana Desam gi Vice President and edition of Fongdorokli Wafamase Desam Nisindra Lakiba July Manga the Pangtok Kodurba Education Free Zone Demand de Gamadi Lenana School College Sing the Chatarpa Academic Awareness Program gi Sarukama Oina Tiny Tots Unit School the Pangtok Kiva Tauramada Impact News na Hangba Wahang Amagi Paukum period on a Fongdorokibanei Makata na Hai Haukiba Chai Karasida Vosem Loduna Pangtopa examination Singda Yamna Toina Asoiba Yarokiba Ase Lupas in Hakshin Lawe Mamang Saida Tokiba Watoki Warosin Purakringaida Ano Watokama Lakliba Se Lengang Tarai Lopum Tokte Maramasina Handak Tokliba Taudoga Se Mataukaramna Asoiba Lakibano Haibado Marilena Sing Putopu Fongdoroki Ngasi Desam Awareness Program Chatakiba School Singa today Sangai Prok the Labor St. Joseph School Kumalampak the Labor Tiny Tots Unique School Amade Ningtem Pukri Mapal the Labor Royal Academy of Science Tani Mahiro sing idamang tani mase khwadagi laibak thiba mase examination conduct tawriba authority amadi stage da khoina evaluation na chingba mase examiner oina mase da khoina mathau tawriba akhoi gi oja sing haijaba tare khoina diam kai khumnaba thama thamjabani oja sing se ado mase gi section daba siguma mayam am khaksina hairiba siguma mayam sing se mase koi thorakpane na khale aduna yuiba moina mase human error haigadra mase mana tawbra na traga mase intentionally tawge yauna tawhalibra haibadu mase yamna kupna mase thigat pama change do kari
करिगुम्बा मसिना तौगे यावना तौरंबा मसे कोइना खुदम मोइना खोइना अमतोना पन मार्क टेम्परिंग का हाइबदो मदुगी फिबमदा लाकपो ओइरमगदी मसे जेनरल मेंबरसिंगदो थबक्तगी लौथोकपो यावना अकनबा मजगी चैराकसे मसे फिबम थोए तोल तारबा उपाय लेजद्रब मियोइसिंग मतेंग पांगबीबा नुंगाई याइफना हिंगनबगी हिरम खुदिमक्ता लंबी पीबीबना मपांगल लेबा साखुप लमदम अमा लेबाकमा ओइब ngamgani haina स्टेटस गवर्नर इन चार्ज पीवी आचार्य न फोंदोखरे वाफम से ngasi राजभवन दा पांगथोकिबा स्टेटस लेरिब ख्वारमन कैथेल की इमा सिंह वावर लुप सिंह ऑर्फन चिल्ड्रन अमसुंग ओल्ड एज होम न चिंग सिंह की ओइबा तोंगान तोंगानबा लोइसंग सिंगदा लिटर लिस्टिंग अमगी वाटर स्टोरेज टैंक कुन यंथोकपगी थोरमदा फोंदोखिबनै थौरमदा गवर्नर मखा ताना हाई इसिंग हाइबसे पुनसीने ईश्वरन अखोइद थौजालगा लोइना अफबा नोंजु पिबिरी नोंग तादबा था सिंगिदमक्ता नोंगी इसिंग निंगथेना योक्तुना तुंगसिंदुना थमसे ngasi piriba water tank sing ase selgi natraga khudol pot oina pibagi wakalol adu natte miyamda पाउजेल संदोकपा लोइना माइंडसेट सागटपा अदुने खोंथांग असे स्टेट की चीफ मिनिस्टर ना इसिंगी अवाबा कोकनब नोंगी इसिंग कंजर्व तौननब अमसुंग हार्वेस्ट तौननब मणिपुर की मियामदा पीखिबा अपील अदु मोटिवेट तौब अमसुंग फुलफिल तौहनब ओइना राजभवन इनिशिएटिव लौदुना बविना ग्रुप्स ऑफ कंपनीज की चेयरमैन एंड मैनेजिंग डायरेक्टर डॉक्टर टीएस डबली की स्पॉन्सरशिप मखादा वाटर टैंक सिंग असे यंथोकपने मखा ताना लाक्लिबा निंगथौकाब नुमिता वाटर स्टोरेज टैंक कुन अमगसु यंथोकलगनी हैना मांगना फोंदोरखी So this can be done, not that I am a great man, we have to open up our mind and tune with the central state government thinking for the welfare of the people, welfare of the future, we have to do it. So as a governor, this is not my duty. My duty is different, constitutional-led. But these days, if you empower, make India strong, you have to outreach and take part in many programs. So many things are there. I have requested Rajbhavan people also, let us wake up. We are empowered. Some respect is there in the society. And we have a duty to empower the unempowered poor man. Unless he is lifted up, Manipur will not become strong. India will not become strong. So this is strengthening the unempowered person from every point of view, not as a donor, but as a participant in lifting up, as a brother. This is the job today we are doing. प्रधानमंत्री ग्राम सड़क योजना PMGSY की मखादा कांगपोकपी डिस्ट्रिक्ट की मनुंग चन्ना साइकिल सब डिवीजन की मनुंग चन्ना कुमुसिंगदकी गोटांग कोट खुल फाव सेमगी लंबी असिदा खुलाई पाइबा मियोय खरदगी सेलगी असौब डिमांड लैबन मफुंग फाना थबक सुब ngamdabane गोटांग कोटगी हौरगा तांगनोम हेंदोकलगा किलोमीटर मखाई सांग लंबी दी मफुंग फाना सेम लोइरे हैना लंबी से सेमगी थबक मफुंग ओइना येंगसिलेबा मोहरी एस Sonsokufna Thamlakli Rural Engineering Department Manipur State Rural Roads Development Agency की मखादा program implementing Unit 3 सेनापतिना किलोमीटर तरा सामगलंबी से सेमगी थबक contractor H Mingting दा सही ऐसे की जनवरी था दा खुशिनकी PMGSY स्कीम की phase 11 दा लंबी ऐसी सेमगी थबक हाफ के बने एस Sonsokufna हाई कुमजाल सिंगनी कुनगी जुलाई फाउब लोइसिननबगी पांदम पीरिबा कुमुसिंगदगी गोतांग कोट खुल फाउबगी लंबी सेमबगी थबक असि जनवरी थादगी थबक हौरखी लंबी सेमबगी थबक असि ngasi फाउबगी ओइना किलोमीटर मरी मखाई हेना मपुंग फाना सेम लोइरे वर्क प्रोजेक्ट असि स्टार्टिंग पॉइंट ओइरब कुमुसिंगदा थबक सुननबा संगसिनबदा खुलाई पाइबा मियोय खरा लाक्तुना थबक सुरिब सिनमी सिंगदा अकी अखंग पोहनबा लोइनाना लंबी सेमबगी थबक ता सिजनरी गाड़ी सिंग सो पुदुना सत्खिबगी थौदोकसु लैखि मसिदसु नतना खुल लाई पाइबा सिंग अदुना लुपा लाख हुंफुगी सेल की डिमांड तौब फाउब लैखि पैसा पीबा ngamdabana tangai fadana थबक सुब लेप फाउब लैखि अदुबु लंबी सेमबगी थबक से अखनब मतमदा लोसिनगदब लैबना प्रॉब्लम लैतब मफम सिंगदा अदुमक ngasi फाउबा थबक लेपतना सूरी खुलाई पाइबा सिंगी अयत अपन लैत्रबदि लंबी सेमबगी थबक से हाइनखिबा मतमदगी मांगजौनना लोसिनब ngamgani हाइना थमलकली
tang ni panda lai paiba kangluk ama lakhi moina amuk lupa lak humpu gi demand se khoi da lai adugi problem dagi khoi se matam khara problem do kram haina lakhi bano haidu haibudo khanangai gi damakta timing khara khoi relax tawro laikhi thangai seng na har kan khoi thabak ti lep pan chade du makhata na subugi thabak se khoi dum chat thaki adudagi amuk saron phai da amuk start se amuk haur se haiduna kamuching dagi bulldozer se thangdoraga saron phai village ta khoi se amuk thangdorakhi saron phai gi chipna ai isama ka unai manungi mising na sigumba problem ama khak lakpane na masigi se shop tawdri phawbadi ai khoi saron phai gi village tadi thabak subi khiganu haibagi athing basu lakhi Joint Director Transport, Deputy Director Transport, OSD, MST, DTO Imphal West, DTO Thobal Yauna, VSR Bus Union gi mihut singa wari sanadun yanabu purakpatagi July amadagi pung nifunipan gi VSR Ruta ban tawgani haina tawramba adu handok le haina Indo-Burma Sugnu Road khangalakli. JAC M2 and MGO na sanction gani tawriba mass casual lipi khongjangda Manipur Secretariat Services Association, Manipur Government Services Federation amade Manipur State Pensioners Union saruk yaroi dauri ba lup ahum asiga lenga kawari sanaduna yanabu purakhiba asina JAC M2 and MGO na sanction gadaba khongjang asida saruk yadran bagi achaubu maram oire ngasi all secretariat ta paumi singa unabam da lup ahum asigi mihut sing aduna Manipur Government Services Federation ki President L Saratna mahut siladuna phongdor khibada haukiba chahi listing ani taranipan gi June nipan da lenga ke employees singi loop singa unaduna 7 pay gi matang da wari sanana basin khiba mifam aduda JAC M2 and MGO saruk ya khidabane adubu mifam adubu mifam aduda yana khibagi matung ina chaliba sahi 2019 gi April amadagi mathang sahi 2020 gi March kuntra matoi fabu gi 7 pay gi benefit singadu pre-revised rate employees singi GPF account deposit tawbuga loina 2020 gi April amadagi revised rate 7 pay subsana chanaba hawbugi wafam yauri haiki nakalamromda GPF account 7 pay gi benefit sing piba si pensioner singi oina su tongan thaurang ama sinbi bana Sinbiner naba Chief Secretary da khangan kib laire haina Manipur State Pensioner Union gi maikai dagi su khangalakli We have already reached an agreement. Adu agreement sian amoi lawi adre haire. Adu lawi adre de agreement negotiation di tawde adam ne maram di secretary aji tham thabal lepton leibe yabanati. Sisbak manung ji de khoi tolop log do tabane ba. Morally Akoi tabuk subu lepe ga tolop di tum loge abdi yapo na teba. 1116 gi na 1419 baji subong bang di abdi yadi. Khudam mana de chai ongi increment purga akoi na fixation torok matam da chai ongi increment je awang ba basic to da fixation torok ni hajari. Fixation di nationally 1116 gi effect torok ni hajabai wan. Pre 2016 gi di with or without modification da sarkar na khana gani haibne ba. PIC dagi telephone ama lai akhoi order thobada asoi bakar yaugre haina adu ngasi ba tourism du yaudre ba July gi tarikh 19 da thoju July gi tarikh 19 da ka kunaba chief secretary da khoi chithi pisan jagre ba ji bawdi chumthroti adu bu chief secretary di akhoi unaba tamda yam phajani SEO tobe Kanchipur ki Kha Naurem lekai deleba Manipur Technical University MTU ki Vice Chancellor L Tombi ki yum ki thongal da bom thamjil lambi ki thawong bo Sakot Khongthang Club Sakot Khongthang Nupi Love Kha Naurem lekai amade Thongju Chigong Loi Makhong Development Club na puna thokpa chero lamada yamna kanna yaning da phongdorakli loinan asegumba miyamda aki akhang pon bi thawong ase matungda amugana tawbidran rabasu thamlakli Kumginong matamcha na mati sang nai na chudaba sida lamsang assembly constituency ki manung chana leide khongampat khuna ulakol da laupan ba yanar na bagi damakta local club gram panchayat mati jila parishad na ithai samjin kre mati lenga ki mari lena basing na ayan mi yang sangbinu na basu punging chingchilakli sagmai tural ki mari la sariba Khagong dam dagi lakpa canal dagi fangba ising lau palam balakol asida canal gi sarukara turel gi ichel na chentha khibana dam gi ising fangdaba amade kumgi nong matik sana chudaba na maram oiduna lakol asid lau panba yana na ba khongthang ase lokot pani hari ngarang numidang khongampat youth club khongampat khunau youth club amade Khagong youth club ki Mihut single loina na mai kai adumgi gram panchayat mati jila parishad ki mari lena ba mioi singa puna mi pham pangthok laba matungda angam senpham khaigat naduna thaurang ase paikat pani hana khongampat youth club ki vice president Irom Prem Kumar na paumi singda thamlaki
ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯆꯦꯟꯊꯈ꯭ꯔꯕ ꯀꯦꯅꯦꯜꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯅꯕ ꯂꯅꯥꯏ ꯂꯧꯐꯝ ꯐꯥꯎꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯧꯄꯨꯗ ꯍꯥꯏꯖꯗꯨꯅ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ ꯃꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯑꯩꯈꯣꯏꯒꯤ ꯏꯊꯩ ꯑꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯏꯊꯩꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯇꯨꯔꯦꯟ ꯅꯥꯀꯟꯗ ꯂꯩꯕꯁꯤꯅ ꯄꯨꯊꯈꯤꯗꯨꯅ ꯗ꯭ꯔꯦꯅꯦꯖ ꯑꯁꯤ ꯅꯤꯡꯈꯥꯏꯈꯤꯕ ꯗ꯭ꯔꯦꯅꯦꯖ ꯑꯁꯤ ꯁꯦꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯥꯝ ꯃꯊꯛꯇ ꯂꯩꯔꯤꯕ ꯗꯥꯝ ꯑꯁꯤꯗꯒꯤ ꯇꯥꯔꯛꯏꯕ ꯏꯁꯤꯡ ꯑꯁꯤ ꯂꯥꯛꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯂꯧꯈꯣꯡ ꯁꯦꯝꯕꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯈꯨꯠꯁꯝꯅꯔꯒ ꯂꯦꯕꯔ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁꯦꯝꯖꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯀꯥꯟꯅꯔꯤꯕꯁꯤ ꯂꯧ ꯁꯪꯒꯝ 215 ꯁꯨꯃꯥꯏꯅ ꯂꯩ ꯃꯇꯝ ꯁꯥꯡꯅ ꯏꯁꯤꯡ ꯐꯪꯗꯕꯅ ꯂꯧ ꯄꯥꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯂꯧ ꯄꯔꯤ 10,000 ꯔꯣꯝꯗ ꯏꯁꯤꯡ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ MLA ꯁꯣꯏꯕꯝ ꯁꯣꯕꯥꯆꯟꯗ꯭ꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ BJP ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯃꯟꯗꯜꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯆꯤꯡꯕ ꯍꯧꯈ꯭ꯔꯦ ꯏꯁꯤꯡ ꯑꯗꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯍꯤꯌꯥꯡꯊꯥꯡ ꯂꯪꯊꯕꯥꯜ ꯃꯣꯡꯁꯥꯡꯒꯩꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 5ꯗ ꯔꯤꯚꯔ ꯂꯤꯐ ꯏꯔꯤꯒꯦꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯈꯤꯟꯕ ising pam manga sijinaduna singkat kibani ising singba du madi lena na BJP Nauriya Pakhang Lakko Mandal gi secretary M Ranjit Nahai kumgi no matam chana chuda basina maram oiraga lamdam asida sak tang buthokpa yabagi akiba lairakpadagi kendra sigi MLA na achangba senpam puthokuna ising singbagi thabak asi tawbane loinana ising pam paliba mafam manga asidagi kendra sigi mafam atai dasu yawhanna naba makhatana khonglam atai su JCB sijinaduna tiengbagi thabak sathaba haure fongdoraki Churachandpur district phong pauche Manswanathar gi co-editor oina thabak puramba senior journalist Joseph Zaute na masagi anabam na maram oiraga laikidabada All Manipur Working Journalist Union Amjuna nungaitabu fongdorakli Amjuna thokpa chero lamada Zaute na laikidabada maki imung manungna thengna horiba awabadasu union asina saruk yari haina thamlakli Lonan matanga swada break malozage break matungda Wavgai High School bu lengaki school fagaransi mission da yahol luhaiba wakata ngarangdagi haukiba pung nifunipan gi Kaksing district banna hianglam Wavgai gi area da chawna akaibu pikibi paw amade Manipur amasung malam gi tongan tongan bi paw sing pudur lakchage impact news po migeng taduna lebiu nungai break matungda mayam amana tarab nokchari lonana bulletin sigi makhata bu paw sing miyam da pijari Joint Action Demand Committee on School Fagalansi Mission for Wavgai High School na Kaksing District ki Wavgai Kendra ki manung dalai ba Wavgai High School bu Manipur lenga na handak ta hangdok khiba School Fagalansi Mission da yahol luhai ba wakata ngarang ayuk pung manga ki kau khiba pung nifunipan ki Kaksing District banna hianglam Wavgai gi area chaun akai bi pikhrei ngasisu ayuk angan madagi hauna hianglam Wavgai gi mafam kya da mioi kya na lambi da thorotuna lambi thingbu ki thabak chathaki hianglam Wavgai lamkhai kaithel su mi itak tak nakhi lambi da lanai gari khara natana passenger gari sing senakide Kaksing District Police ki maikai gi pamna thodok sing thoktana ba mafam kya da ningthina ngak senbu ki thabak sathabak loinana ban sogot pa sing su tankhai na ba honaki Thangmaibangi Laijik Ningthau Government Junior High School gi anawu building sagat nanaba thabak paikhatpa hauramba contractor mang khibanate Thangmaiban constituency gi MLA Joy Kisana thika phanghogdabadagi school sagat nanaba laiba sinmi ahumda dhamka tawduna sinmi sing tanthok khibani haina BJP Manipur Pradesh ki Vice President oiriba Thangmaiban constituency gi social worker Jotin Waikom fongdorakli Laikai gi alaman khara yauna Jotin Waikom gi mayumda pawmi singa unaba mada Jotin Waikom na fongdorakibada school gi building anoba sagani haram laga contractor thiba khangkhidra haina MLA Joy Kishan fongdorakiba se aran bane MLA na school gi anoba building sagat pada thing thamdura sinmi sing satkinaba khangan badagi thabak lepkibane MLA na miyamda namthak tawraga constituency asigi development work ta khud thingjinba yaningde school ase muttanaba laikai miyamna Honariba sida MLA ama oina marksu mateng pangpam thui haina fongdoraki
माकी थिका फंगौदबगिरा नत्रगा माकी कमीशन फंगौदबगिरा कोई खंगद्रे ठिकादार दु तांथोखरगा महागना ठिकादार न थमियु लेबर्स दु तांथोखरगा ngasi प्रजादा खबर द करियन हापचले ठिकादार चेनग्रे है ठिकादार लेरम लेरमदबे एमदो खोगी आउटलुक नते अखोई गिदी ठिका फंगेरा फंगवेरा एनी बॉडी तोम ति हेरी लागा स्कूल सिम साबिरगदी अखोई लेकाय नदी वेलकम तवी अखो एप्रिशिएट तवी नंदी कइनोबु स्कूल सि आम लीरब स्कूल अमनी अदु हाना लेरम स्कूल सि की फिल्म सि मयामना डायरेक्टर लाक्तना लोइनो मरी लेरम मयामना लाक्तना हन्ना येंगमबनी स्कूल सि सिदोक तब यारोय मसि सिदोक फौदना करम आंगांग नन खोप तौरगदी सानरगैदा तौरगदी फिल्म चाररोयसे लूरीबुदी थाइमन के एमएलए ना माकी अपाम खरा फंगदबी दमकता प्रजासिंग नमथाक तौरग डेवलपमेंट थिंगना होनबुदुबुदी थांगवेबन की प्रजाना यानिंगदे All Manipur Students Union M Suna MRP Thadab Electronic की duplicate की पोलम सिंग योलम दुकान अमा थिंजिन क्रे M Suna अकनब पाउ फंगबदगी इम्फाल वेस्ट की खुया थोंग लेब दुकान सिंग द ड्राइव सथकी ड्राइव अदुदा खुया थोंग लेब GM Electronic को दुकान अमदा duplicate TV सिंग MRP थादन योलम थिंगनरकी मफम अदुदगी फागलकी पोलम सिंग अदुदे मलेशिया की Sony Samsung की LED TV MI TV सिंग ने पोलम सिंह अच्छे उत्तर प्रदेश की SP जयसवाल की मचानुपा राम जयसवाल योन बनी है एम्स की ऑफिस पांगथोप पाउमी सिंह उनब मदा लुफस की वाइस प्रेसिडेंट प्रियांदना फोंदोरखिबदा GM इलेक्ट्रॉनिक मतम सुपी की ओइना थिंगले मखाताना एम्स सुन ड्राइव सथरक मतम इलेक्ट्रॉनिक की डुप्लीकेट पोलम सिंह योन थिंगनरबदे मदुद थोरक अफपतगी दायित्व सिंह मसा मसाना पुगदबनी हाइब वाफम थमलकी मणिपुर डुप्लीकेट की इलेक्ट्रॉनिक्स आइटम मफम योली असुम डुप्लीकेट की आइटम मक्सिदा GM इलेक्ट्रॉनिक्स का टीवी की डुप्लीकेट MRP थादबिदा मैम योलमले सिगुम लेबक मैम मिनम्बा सजिनव पोट योलम्बा GM इलेक्ट्रॉनिक दुकान असि थिंगले असिदा नतना अतोपा दुकान सिंग योलम्बा थोलबसो सिगुम लेबक थियोत असि नंगनी लेबक मैम दा हजिनिंगबदी सिगुम्बा सजिनव पोट लम मैम योलबा असि सेक्शन बियो सेक्शन बिनाबा अमदी खंगगा लेबिनाबा अफिल एमसु की साइट की तोजे प्रधानमंत्री जन आरोग्य योजना अमसुंग प्रधानमंत्री उज्ज्वला योजना प्रोग्राम की मखादा खुंद्राकपम कॉन्स्टिट्यूएंसी की मियामदा बीजेपी किसान मोर्चा की वाइस प्रेसिडेंट डॉक्टर के एस कलाना हेल्थ कार्ड अमसुंग गैस कनेक्शन खुशिनखरे पांगई दलेबा राम स्कूल पांगथोकिबा हेल्थ कार्ड अमसुंग गैस कनेक्शन खुशिनबगी थोरमदुदा डॉक्टर कला अमसुंग बीजेपी के लुचिंग सिंह बेनिफिशियरी मरीफुदा हेल्थ कार्ड सिंह खुशिनखी लोनना बेनिफिशियरी चामा यांखैदा गैस कनेक्शन पीखी थौरम अदुग मरी लेना डॉक्टर कलाना फोंदोरखिबदा खुंद्राकपम कॉन्स्टिट्यूएंसीदा गैस कनेक्शन खुशिनबा से हंदकी असि थारगा मापलक सुबने ममांग यंथोकिबा सिंह थारगा पुन गैस कनेक्शन लिशिंग अमा चातरुक यांखै बेनिफिशियरी सिंहदा खुशिनख्रेब वाफम थमलकी अखोई केंद्र पीजरिब गैस से अखोई मणिपुर की मनुंग लेब केंद्र अटे यंगमतनदी अखोई न फाइव हेमरन खंजे लिशिंग मचांगा मतता मसी चाम यांखै अमगी यदगदी लिशिंग मचातुक यांखै अखोई पीजरिबसे चाक थोंग मैखु वावा थो मैखु जना मोख चान चंगबा लेना कयामरुम ओहनबा सागी लोक थुंबा कैंसर नाबा अवाबा तामयांग मदु कोप ngamnung china the modisina mai chalsa myan thingasiga bpl ka paira gas connection phangodo mira gas pbro maphoi gi nuaina hingnaba maphoi punsida na pirapani थौबाल पुलिस स्टेशन अमदी थौबाल कमांडो की अपुनब टीम अमना अकंगब पाउ फंगबदगी ngarang nungtul pung amaga minute tara tabu matamda sangayumpham part 2 चिरापुर मथक लेकायद लेबा अरिबम अजित एलियस अजीज खान चही कुंथ्रा अबोकपा ए इबोमचा मदी नहा मचा मपुरब मोहम्मद अजीज की युम द थीबहुम की थबक चथखरे थीबहुम बदुदा युम अदुदगी आरसी कफ सिरफ बोतल कुंथ्रा WY टेबलेट चमंगा यांखै अमदी होंडा सिविक अमा रजिस्ट्रेशन नंबर ना HR 26AE 8813 ऐसी फागत की है इम्फाल वेस्ट डिस्ट्रिक्ट कमांडो टीम न लखोट चेक्सिन थौरांग मनुंग चनंगसी पोलो ग्राउंड अमदी MPP ऑफिस की अकोइबद थीबहुम की थबक चथखरे इम्फाल वेस्ट डिस्ट्रिक्ट एडिशनल SP ऑपरेशंस ए घनश्याम शर्मा की मियंग मखादा ngasi nungtil pung 5 minute 10 dagi 5 minute yankhai fawba chathaki thibahum baduda punamingoi chani yankhai verification chathaki maduda masagi saktak se shuda bumi kunthra mathoi fagat kibaga loinana makha tabu wahung pong sathanan nabgi damag city police ta sinak rehari
Mapitel Dam Sabagi Matangda Kunja Singamade was Water Resource Department and Gimarak Awayakum Sataraki Bado Maoist Communist Party Manipur Tigalubada Senja Tumzagi Watok Tanatan Ahen Wafam Kayamasu Thorakle Hana Fondorakli Lona Tinkraba Lalo Lubasina Tador Pachiro Lamada Mapitel Dam Miamgi Kanan Naba Itai Lokhongda Ising Pirehana social media Kiada Sandoro Kiba Adu Achoba Namthak Weramle Palelenga ki social media team na Anoba Manipur Koba Amana Sen Sangna film oin Namlaga Miam Gimita Ut Sai Kibane Water Resource Department ki Chief Engineer na Chayola Magimanunda Sengdorak Trabade Chapsana para Tambina Naba Sem Sargan have Wafam Tamlakli Rajya Sabha ki MP KSS Bhavanandagi MP Local Area Development Fund ki Makada Kundrakpam constituency da packet kadaba project kyagi sanction order thokraga semgatana leire lupa lakh humpurum ki oigadaba project ahumari ki sanction order sing Gisenpam Ayamba Lokthoklam Lehena Peace and Development Coordinating Committee PDCC Kundrakpam Assembly Constituency na Maral Sirakli Manipur Press Club tapang to papamui singa hunaba mada PDCC ki General Secretary TH Hemzit na MP LADF ki matang da committee sin thigalo mada constituency si ki harau ro da sagada Center for Animal ngairam gom da sagada ba public pond amade harau ro da pakhat ka da ba community pond piggery goatry said tourist platform amade Morok Inkolda packet kadaba project ke senpam lothok lambane chahi anirom tam pham pairak pasida miyam gi chakwa thorang senpam lan lothok lamba laibak thibane miyam gi yaiphan na bathadak pa senpam sing lothok riba sida chenaba singi mathakta madilena sing na ahen mi yang changbiyo haina makna fongdoraki apunba lupa lakun na thagadaba ji ju kilometer makhai tang tharaga thabak phajana tawramdre adusu maximum amount lothok me only lupa lani ka tangaire Haribu Singh Hoji Powder MP Rajya Sabagi Sahi Ani Gumba Ani Makai Ani Gumba Fazal Paitare Sidajida Rajya Sabagi MP Ma Mingwin Palabda Babananda Akoi Haribu Chahini Kaki Tabak Horpudangari Kansida Asugumba Akoi Kundrakum Kendra the MP Localia Development Tawuni had a Tabuk Mayama Toromaga Tabuk the Shumtok Vida Sale Maximum Lotok Base Akoi Mariling Authority na Ming Changbiraga Prajamyam the Kana of Hangadabadu, Lanai Frikau, the Changbugi Mongman, Bamu Urukliba, Torukliba Hong se, Ecopedition Action Condemn Toy. Manipur Khadian Village Industries Board Lamphel Partners no Nomagoiba Beekeeping Awareness Program Angasi None District Manung Chanalaiba Longmi Part 1 Community Hall the Pangtokre Mafamadugi Miokiana Sarok Yaduna Pangtokiba Tormatuda Manipur Khadian Village Industries Board ki Vice Chairman Y Nilamanina High Board Asagi Kutang the Lakpa Pilot Project Sing Amade Lamdamasigi Manung Hanjana Labama from Sing the Paikan about Hotnari Koyokwasin Sentok Hengalan Batanatana Lamdamasi San Londa Sao Mating Pang Lagani Prime Minister Narendra Modi Kumja listing and Kunito forward the long missing income double Ohen but Tamliba Panda Masida Project Ashin as Sao Mating Pang Lagani Nasi Pang Tokliba Beekeeping Awareness Program to the resource person when a Saruyaki Singna Koi Kanabakagi Matanga Miam the Bab Tahanki. Northern region ki Himalayan region ki saruk ama wena leiba Manipur ki singi lamsing asida koi yokpagi thorang ase mapung phana pangthokpa matamda lamdam asida leiraba sujan nomjabagi kudongchaba phangdraba lamdam sigi prajada achauba ahongba senmilol ama phaganaba amadi Prime Minister Narendra Modi ji na 2022 da Bharat punamaki weba farmer singi double benefit oini haibasigi akhanaba thorang asigi manungda pungdok pirakpadagi Khadi and the Village Industry Board na Manipur ki Singi Mapam Amadi Tongan ba district singi Manung Hanjana Ladiba Mapam Singda Beekeeping Awareness Program si Pangtopuga Luina Farmer Singda Yamdrabada Sahi Mada Bee Box Lising Kuntragi Degita than a Piba Honabigi Torangadu Akui local Tarakpa Adugumba Torangshigadu Manungda Akui training program se Pamsida Pangtopani Noise Salai Holdings Private Limited ki subsidiary unit tama uriba Smart Society Infal na sinduna thasi kunmari dagi Infal iski Harau Rock Mayai Lekai Community Hall Chatarakiba paper making training program ama nga solution kray aikoi puna hingmine se have wakal olga loinana friendly oiba environment ama sengatna gi pandamda training program adu pangthokibane training program adu loisin bagi thorama da Northeast
India Development Party NEIDP Executive Member TH Mohendro na Fongdoro Kibada Serang Khau Sijinaba Gi Mahuta Environment Suondaba Segi Khau Sijinaduna Kundrakum Constituency Gi Miamda Sandan Lambi Amasupiva Ngamnan Rugi Pandam the training program say Pangtok Pani Hai Wapam Tamlaki. Salai Holding Private Limited na Manipur sida economy da su phananaba aduga koi environment da su plastic ki asiguma amol kai mayam singa se masi thoi su control tawnu ba serang khau gi motor se khaun mot chinde ba yade habi gi pandam da ase koi punne himun si habi gi wakal lon da tarik kunmari diga horga tarik kuma pamok chathari ba program singa si lotion nu nimit ni asiguma lotion nu nimit ase ngasi na lotion banate anau ba farmer singo oiba longmi singo oiba program kaya mok su leri nupi singi phi sabi go oiba program kaya mok su leri adana koi smart society koi sida khara khundra pung kendra gi sida office am su hana ba thorang tawjeri Sandal District ki Anthiam de Anal Khulelda Free Medical Camp ngarang pangthokre camp madu kuntaruk suba sector Assam Rifles ki Sandal Battalion sin pangthok ki bane camp madu da khunja chama kuntaruk ki health checkup chathaki hari NS 37 New Kaitel Manvi Village Lambi gi Nakanda Leiba Mi Laina Daba Yum Amad Masakhang Daba Nan Manipuri Manba Mio Yamagi Asi Bahakchang Amal Lairamadi New Kaitel Manvi Police na Lokot Labamatungda Rims ki Mokta Thamkre Mio Yasi Fit Manga Inchi Manga Wangi Kuchu Mui Mai Koidanai Blue Machugi Kongrau Amadi Blue Machugi T-shirt ama Litli Hari Hariba Haksang Ase Numit Humni Gimanung the Masakhang Doctor Bade Dispose Tau Kragan Hana Supermena Police Station Kangpopi District Topachiro Lamada Kangalakli Gambir Ningthau Haudok Lamba Kubak Isai Kubak Cholom Kartan Solom Amadi Laurok Jagoibu Mutkidan Nabagi Pandamda Kalaunar Nabagi Pandamda Bishnupur District Moirang Tha Machumna Chatarakiba Kubak Isai non-residential workshop Nasilution Kray Temple of Art and Culture Center Moirang na Ministry of Culture New Delhi ki Sentang Makhada Chatarakiba workshop adu Moirang Kuru Lekai gi Mantap Lotion Kibane Numit Kuntrani gi workshop manungda Mairoi Nifuromda Zagoi Isai gi maramda khang hairaba badi National Award ki ana takpi tambi bagi thabak sathaki ngasi workshop lotion bagi thoram aduda saruk yakhiba Mairoi amadi center adu gi artist singna Khubak Isai Khubak Cholom Kartal Cholom Laurok Jagoi na chingba sing utki loinana thoram loisilakpada workshop adu saruk yariba Mairoi singda sakang si singsu khusinaki mayamna sakitonji mirai rakpa kumai romda lakose mamang haida leiramba ojasing thambiramba fajarba mayamje loina mangjal ab se kitang kanjabung amgadra khandana kubai se kaino khangdrabane sidi sankirtonji horukpagi oiba yam phajaba posang amani masidena makoina asidi lohongbada swarata apply tawragadi henna phajaba masak thokani Manipuri Sangitonje masak naiba amani na Prithvi da phongdo pa yanabagi asago masa am oire abse makoi ju khangre aikoi ju khangore Lamdamasigi na oiribi musician Sansim Makunga na sinduna an evening of Western classical music of Western classical music concert ama Hotel Imphal gi Sangai Hall da pangthokre concert to da Western classical music lamda sakna da guitarist Ungrum So Ramen Amadi Thoramasi Busiliba Western classical music vocalist Oiriba Sansim Makunga gi performing Udki Magna Fongdor Kibda Lamdamasida Western classical music itil piduna Malemda Mamingle Nachatliba Music Makalase Lamdamasi Horkliban Harul sing the Kangan Budwakalol the Thoramasi Pangtopani Hanataki. And then to I want to bring the classical to and introduce here and to more appreciate it and then to promote classical music, Western classical music in our society and in our community as well. It's a Western classical music where it comes from, the origin is from here and then there are different genres.
Hauzik sanabagi pauda sagol kangjai masanada nupi singo iba grassroots development program ama pangthok na sem sakre Center for Microfinance and Livelihood and Tata Trust amadi All Manipur Polo Association ani na khusam na duna saliba chahi asigi July thada pangthok da grassroots development program asina lamdamasda sagol kangjai bu pam na sanarib nupi sanaro isingda anowa thauna ma hapa ngamlagani malemda sagol kangjai asu masak tak kiba lamdamasigi nupi sanaroi masing yamna laitabaga loinana masana sida yam haithoi singthoiba sanaroi kya laitaba sina maram oiraga grassroots development program asi pangthok yadi habigi asan bumi yengamaga loinana All Manipur Polo Association na matam kya gi mamang gi honaduna lakli sahi taramari amadi taramapan gi manung dalaiba nupi masa singda akhanaba coaching ama piraba matung coaching asidagi khangatlab sanaro sing adoda sagol kangjai sanabada changada machak sing adu paisa amata tingandana yamna mating laina Malem gi thakta sanab ngam sanaro sing puthong na gi pandamda CML and Tata Trust ki sports director Vishwanath Sinha na asigumba thabak thoram sing asi pangthok pada lamdam asig miyam na sagol kangjai gi masana asi yokhat pada mating pangview hai wafam phongdoraki Objective is how we can actually bring good human resources, not only for polo program, but even management of such programs to run it, to bring vision and to provide technical support, so that every project we take up in Manipur becomes successful. We have been lucky that we got very good human resources in Manipur. Aduga moigi dedication, technical expertise lauraga, amasung mapande expertise poraga koi ajana tauna hotnaradi. Hopefully one day Manipur polo polo the Nupigi polo the in particular Manipur will become superpower. Objective is how we can actually Amfa 3 days state level residential referees clinic fall lauthokre salibachai asigi jun taramari dagi tarataruk fawa khumal lampak sports complex ki manung channel ba mafam sing da pangthokiba fitness test amadi jun kunmari da online da pangthokiba theory test sing adoda category 1 da Imphal East dagi ani Imphal West amasung Chandel dagi referee amamam pass tauki category 2 dana Imphal East dagi mari Imphal West dagi ahum Thawal dagi ani amade Chandel dagi ama pass tawang ngamki category 3 dana Thawal dagi taramanga Imphal West dagi taranithoi Imphal East dagi taruk Bishnupur dagi mari Kaksing dagi ani amasung Churachandpur dagi referee ama pass tawang ngamki category 4 dana Churachandpur dagi ahum Imphal West Bishnupur Thawal Chandel amade Imphal East dagi referee ani loinana Kaksing dagi ama pass tawang ngamki test aduda Manipur gi tongan ba district sing dagi lakpa category mangada Green referee singi falls lauthokre amfa gi miyang makha da pangthokiba referee clinic aduda ZF Chandra Haubam KSS Sharat Chandra KSS Madhu Chandra M Zoy Chandra L Yaima M Magho amadi H Khambana instructor loinana I Rabi Chandra L Tarun Kumar amasung CH Kailani Chanuna trainee instructor gi thaudang sing launaki Manipur ki tongan district sing lakpa nupa amadi nupi referee ki oiba category 1 da labor referee mari category 2 da labor referee tara category 3 da labor referee kuntra taret ka loinana category 4 amadi 5 da labor referee marifu marina saruk yaki Taruk Subasam Rifles na Lilong da Laiba Tazin Taekwondo Academy da Sanaro Sing na training tawu da sijinaga da Kit Singh Khudol Tamkre Khudol Singh adu Taruk Subasam Rifles na Army Civic Action Program gi makha da pi kibane Kit Singh adu Taruk Subasam Rifles ki Commandant Amit Kumar Das na Academy di chief coach ta khusinaki All Manipur Football Association ki annual general body meeting pangthok lagani hari chahiye sige July 13 da Mapal Kangjebum da leba All Manipur Sports Association ki meeting hold pangthok da annual general body mifam asida 2019 da 2023 fawda All Manipur Football Association ki nauna thau puga da miyoi sing khan magalona tongan hiram kya gi maram da su khana nainagani hana All Manipur Football Association ki general secretary in charge L Zoitir Moy Roy na thokpachiro lamada khanghalakli
Mari Suba Khuraijam Ram Narayan Sastri Memorial State Level Open Chess Tournament ki Nipan Suba League Round Sanaba Loikre Manipur Chess Association ki mi Makada Khuraijam Ram Narayan Sastri Memorial Trust ki Senthang Makada Pasoi Constituency ki Banung Chanalaiba Juvenile Club Tera Sapam Lerek na Sinduna Club asigi Sanglen the Tha asigi Kulum Doi ki Pangtok Pahokiba Tournament asigi ngasi Nipan Suba League Round Sanaba Loikiba Loinana E Sasina pointed at Fangla Mangjil Taduna tournament asigi winner or Yabaki Kongpama same cray RK Apollo Shanamasung T Somerendro Anina point Taruk Makai Fanglaga Yamna Nagna Namatung Induna Chatley TH Nabachandrana Chief Arbiter Gitaudang Lobagalona Chatariba Chess Tournament Sida Switch League Round Mapan Sanabagalona rated player Kuntramatoi unrated player Kunitoi veteran Sanaroi Tara Nupamacha Chanaroi Tara Amade Nupi Masa Sanaroi Ahum Yona Puna Sanaroi Humputra Taruk Saruk Yari Hayeng Chatariba Chess Tournament Sigi Mapan Suba Aroiba League Round Gi Match Sanabag Loinana Tournament Sigi Lotion Mugi Thorum Su Pangtok Lagani Hari Impact TV Management ki Pausel Amukta Khan Thamjage Impact TV ki MCVS ISD set-top box ki software update tawbagi thabak hauzik kana chathajari maramasina update tawringai maragasida adom gi set-top box amadi television set sing mutat pidanaba Impact TV Management gi maikaidagi khangalakli loinan hariba khudongcha daba sigidamakta su punum ngakpinarnaba thamlakli Loinana matang sa bulletin say tension jetting gimangwina headlines amana pijari Napi madi Thawal Police ki apun batimam na lilong dam manakta gi drug sungpam amat thugay na amyoy om dagi maleng ke kelo lupak koti chamarom gi oida ba heroin brown sugar pagat pangam gray Lengak pai ba BJP ki luching ba singi marakta phamuna na ba khona ringai da laiba ka singapu panda mo pangkat koi de hena MPCC ki president gai khang namna pongdorakli Kawui purupu inpu yama di rongmai na mahut singkra na jalirong union ki president na pongdo ki wapam bo Manipur kabui union na akan mumong yaning daw pongdorakli Amasung piglibin masama bo nupiyoy ba kay na ba mangan ba maral lay hena huray ang omlekay dagi seram chinglen go court na chay taragi padok tikray